ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ. ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯔꯣꯁꯤꯇꯥ ꯍꯨꯏꯗ꯭ꯔꯣꯝ, ꯑꯗꯨꯒ ꯅꯦꯔꯦꯇꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯃꯤꯡꯅ ꯃꯂꯦꯉꯥꯟꯕ ꯏꯔꯣꯝ. ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯈꯨꯠꯁꯤꯟꯅꯖꯔꯒꯦ. ꯈꯨꯜ ꯑꯃꯗ ꯂꯨꯍꯣꯡꯂꯛꯄ ꯊꯥ 5ꯇ ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯊꯔꯣ ꯀꯧꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ. ꯊꯔꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯁꯥꯗꯦꯡꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯟꯊꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ. ꯊꯔꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ. ꯃꯅꯦꯝꯄꯣꯛ ꯂꯦꯝꯕꯤꯅ "ꯍꯥꯎꯈ꯭ꯔꯦꯗ, ꯏꯃꯧꯒꯤ ꯍꯤꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ." ꯊꯔꯣꯅ "ꯏꯃꯥ, ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯄꯛꯈꯣꯔꯥ?" ꯃꯄꯨꯔꯣꯏꯕ ꯃꯅꯤꯅ "ꯍꯥꯞꯄꯤꯌꯨ ꯏꯃꯥꯒꯤ ꯍꯤꯟꯁꯥꯡꯗꯣ, ꯂꯦꯡꯕ ꯐꯥꯎ ꯉꯝꯗꯕ ꯃꯁꯥꯗꯣ ꯐꯖꯔꯅꯤ, ꯑꯃꯨꯛ ꯍꯦꯟꯅꯒ ꯆꯥꯁꯤꯜꯂꯗꯤꯕ." ꯂꯦꯝꯕꯤꯅ "ꯏꯈꯨꯠ ꯆꯥꯕ ꯏꯃꯧꯅꯅꯦ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯗꯨꯅꯅꯦ ꯂꯦꯡꯕ ꯉꯝꯗꯕꯗꯨꯕꯨ ꯉꯝꯖꯗꯁꯅꯨ." ꯊꯔꯣ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯆꯔꯝꯃꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯝꯃꯤ. ꯃꯅꯤꯅ "ꯅꯨꯄꯤ, ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ, ꯊꯦꯡꯉꯦ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ." ꯊꯔꯣꯅ "ꯅꯨꯄꯥ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯟꯕꯗꯣ ꯇꯧꯕꯤꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ." ꯃꯅꯤꯅ "ꯊꯤꯀꯥꯗꯥꯔ ꯃꯌꯥꯝ ꯄꯨꯟꯕꯒꯤꯅꯤ ꯅꯨꯄꯤ, ꯑꯩꯁꯨ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯄꯗꯣ ꯌꯥꯗꯕ. ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯣꯡ ꯁꯥꯕꯒꯤ ꯌꯦꯡꯕ ꯆꯠꯀꯗꯕꯅꯤ, ꯃꯇꯝ ꯑꯁꯦ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯂꯦꯝꯕꯤꯅ "ꯏꯕꯦꯝꯃ, ꯏꯃꯥ ꯃꯈꯥꯔꯣꯝꯗ ꯆꯠꯂꯨꯈꯤꯒꯦ, ꯁꯦꯟꯗꯣꯏꯁꯤꯡꯗꯣ ꯈꯣꯝꯕ, ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨ." ꯊꯔꯣ "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯁꯦꯟꯗꯣꯏ ꯊꯧꯕ. ꯊꯔꯣ ꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯊꯛ ꯃꯈꯥ ꯁꯥꯔꯝꯃꯤ. ꯌꯨꯝ ꯆꯥꯎꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯌꯨꯝ ꯃꯊꯛꯇꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯆꯪꯕ ꯐꯥꯎꯕ ꯆꯪꯂꯝꯗꯦ ꯃꯊꯛꯀꯤ ꯀꯥꯁꯤꯡ ꯑꯗꯨꯗ. ꯊꯔꯣ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥ ꯀꯥꯗ ꯐꯝꯗꯨꯅ ꯐꯤꯔꯣꯜ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯛꯁꯪꯂꯣꯝꯗ ꯃꯤ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯥꯔꯛꯏ. ꯊꯔꯣꯅ "ꯀꯅꯥꯅꯣꯅꯦ ꯆꯥꯛꯁꯪꯗ ꯂꯩꯔꯤꯁꯤꯕꯣ? ꯃꯤ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯒ ꯆꯪꯂꯛꯂꯤꯕ ꯖꯥꯠꯂꯥ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤ. ꯊꯔꯣ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯊꯔꯣꯅ "ꯑꯦ, ꯀꯅꯥꯅꯣꯅꯦ? ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯥꯏ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯣ ꯊꯪꯅꯕ ꯀꯥꯔꯣꯝꯗꯨꯗꯒꯤ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ. ꯊꯔꯣꯅ "ꯀꯅꯥꯅꯣꯅꯦ? ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯀꯥꯔꯣꯝꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯊꯔꯣꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯂꯦꯞꯈꯤꯔꯝꯃꯤ. ꯊꯔꯣꯅ "ꯑꯦ, ꯀꯔꯤꯅꯣꯅꯦ? ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯤꯅꯒ ꯂꯛꯅꯔꯤꯕ ꯖꯥꯠꯂꯥ? ꯍꯧꯖꯤꯛꯇ ꯀꯥ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯕꯣ?" ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ. ꯊꯔꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ. ꯊꯔꯣ "ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯂꯥꯟ ꯃꯊꯛꯇ ꯃꯤꯑꯣꯏ ꯈꯔ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ. ꯊꯔꯣꯅ "ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯤꯗꯤ ꯃꯊꯛꯇ ꯃꯤ ꯂꯩꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯈꯟꯗꯨꯅ ꯗꯂꯥꯟꯒꯤ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯥꯔꯛꯂꯝꯃꯤ. ꯊꯔꯣꯅ ꯏꯁꯇꯤꯌꯔ ꯑꯗꯨ ꯀꯥꯗꯨꯅ ꯗꯂꯥꯟꯒꯤ ꯃꯊꯛꯇ ꯌꯧꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯥ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯝꯃꯤ. ꯊꯔꯣ ꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯀꯤꯅ ꯑꯗꯨꯝ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯅꯝꯗꯨꯅ ꯍꯥꯡꯉꯤ. ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯈꯨꯠ ꯑꯃꯅ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯝꯃꯤ. ꯊꯔꯣ
ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯦꯝꯄꯣꯛ ꯂꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯕꯅꯣ ꯃꯐꯝ ꯑꯁꯤꯗ?" ꯊꯔꯣ ꯍꯧꯖꯤꯛꯇ ꯅꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯁꯥꯗꯣ ꯏꯪꯉꯛꯂꯝꯃꯤ꯫ ꯊꯔꯣꯅ "ꯏꯃꯥ, ꯀꯥ ꯑꯁꯤꯗ ꯃꯤ ꯂꯩꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯏꯃꯥ?" ꯂꯦꯝꯕꯤꯅ "ꯀꯅꯥꯁꯨ ꯂꯩꯇꯦꯗ꯫ ꯗꯂꯥꯟ ꯑꯁꯤꯗꯅꯦ ꯀꯥꯕ ꯌꯥꯗꯦꯀꯣ꯫ ꯍꯌꯦꯡꯈꯩꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯨꯝꯊꯔꯛꯑꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯊꯔꯣꯗꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯁꯥꯗ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯊꯔꯣꯅ "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯗꯂꯥꯟ ꯃꯊꯛꯇ ꯀꯥꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯕꯣ?" ꯂꯦꯝꯕꯤꯅ "ꯀꯔꯤꯁꯨ ꯇꯧꯗꯦꯗ꯫ ꯀꯥꯕ ꯌꯥꯗꯦꯗꯤ ꯌꯥꯗꯦ꯫ ꯆꯠꯂꯣ, ꯐꯤꯔꯣꯟꯁꯤꯡꯗꯨꯗꯨꯅꯦ ꯂꯣꯏꯁꯤꯜꯂꯨꯆꯣ ꯆꯠꯂꯣ." ꯊꯔꯣꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯣ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯑꯀꯤꯕꯗꯤ ꯈꯔ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫ ꯊꯔꯣꯅ ꯆꯥꯛ ꯆꯥꯕꯒꯤ ꯈꯨꯖꯨꯝ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯖꯨꯝ ꯑꯗꯣ ꯍꯩꯗꯣꯛꯂꯤꯀꯥꯟꯗꯅꯤ ꯊꯔꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗꯒꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯔꯣꯒꯤ ꯃꯅꯤꯡꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯈꯤꯛ ꯅꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯔꯣ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫ ꯃꯅꯦꯝꯁꯨ ꯃꯃꯧꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯗꯨꯅ "ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯊꯔꯣꯅ "ꯏꯃꯥ, ꯑꯁꯤꯗ ꯃꯄꯥꯟꯗ ꯑꯉꯥꯡ ꯑꯃ" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯃꯈꯨꯠ ꯑꯗꯣ ꯃꯄꯥꯟꯗ ꯊꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯏꯕꯦꯝꯃ, ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ? ꯏꯃꯥ ꯌꯦꯡꯒꯦꯁꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯦꯝꯕꯤꯅ "ꯏꯕꯦꯝꯃ, ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦꯍꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯁꯦ꯫ ꯆꯥꯛ ꯆꯥꯅꯕꯅꯦ ꯇꯧꯔꯁꯤꯁꯦ꯫ ꯋꯥꯈꯜ ꯄꯥꯈꯟꯗ ꯈꯟꯖꯟꯅꯨꯀꯣ꯫ ꯏꯆꯥꯅꯨꯄꯥꯗꯨꯁꯨꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ." ꯊꯔꯣ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯑꯀꯤꯕ ꯈꯔꯗꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯊꯔꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯊꯤꯗꯨꯅ ꯃꯅꯦꯝꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯣꯅꯦ꯫ ꯏꯕꯨꯡꯉꯣꯁꯨ ꯊꯦꯡꯅ ꯍꯜꯂꯛꯇꯣꯏ ꯑꯣꯏꯔꯝꯅꯤ." ꯊꯔꯣꯅ "ꯏꯃꯥ, ꯑꯗꯨꯝ ꯆꯥꯔꯣꯗ. ꯑꯩ ꯅꯆꯥꯅꯨꯄꯥ ꯉꯥꯏꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟ ꯑꯁꯤꯗꯅꯤ ꯃꯅꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯊꯕꯛꯇꯣ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯅꯦꯍꯦ. ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ." ꯃꯅꯤꯅ "ꯏꯃꯥ, ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯦ. ꯑꯩꯁꯨ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯄꯗꯣ ꯌꯥꯗꯕꯒꯤ ꯇꯧꯕꯅꯦ." ꯊꯔꯣꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯣ ꯊꯤꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯊꯔꯣ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯔꯥ ꯆꯐꯨ ꯂꯧꯗꯨꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯀꯥꯟꯗꯨꯗꯅꯤ ꯈꯣꯟꯖꯦꯜ ꯄꯤꯛꯅ "ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯆꯐꯨꯗꯣ" ꯍꯥꯏꯅ ꯇꯞꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯊꯔꯣꯅ ꯀꯅꯥꯅꯣꯅꯦ ꯈꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯊꯔꯣ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯋꯥꯏ ꯇꯩꯕ ꯑꯗꯣ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯐꯨ ꯑꯗꯣ ꯃꯄꯥꯟꯗ ꯊꯝꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯆꯐꯨ ꯑꯗꯣ ꯄꯣꯞ ꯂꯥꯎꯅ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯔꯣ ꯄꯥꯈꯠꯅ ꯆꯐꯨ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯆꯐꯨ ꯑꯗꯣ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯅ "ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ?" ꯑꯁꯤ ꯈꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯐꯨ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯊꯔꯣꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯔꯣ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯌꯥꯡꯅ ꯆꯤꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯔꯣ ꯀꯤꯅ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯔꯣꯅ "ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯨꯕꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯊꯕ ꯄꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯊꯔꯣ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯞꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯔꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯕꯛ ꯆꯠꯅꯕ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫
ꯊꯔꯣꯅ ꯅꯨꯄꯥ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯗꯂꯥꯟ ꯃꯊꯛꯁꯦ ꯀꯅꯥ ꯂꯩꯒꯦ ꯃꯅꯤꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕ ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ ꯅꯨꯄꯤ ꯊꯔꯣꯅ ꯃꯤ ꯂꯩꯕ ꯃꯥꯜꯂꯦ ꯗꯂꯥꯟ ꯃꯊꯛꯁꯤꯗ ꯏꯃꯥꯅ ꯀꯥꯕꯁꯨ ꯌꯥꯗꯦ ꯃꯊꯛꯇ ꯀꯔꯤꯒꯤꯅꯣꯕ ꯅꯨꯄꯥ ꯃꯅꯤꯅ ꯋꯥ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯗ ꯀꯥꯁꯦ ꯁꯤꯖꯤꯟꯅꯗꯕ ꯀꯨꯏꯔꯕꯅꯤꯅ ꯏꯃꯥꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯥꯒꯅꯣ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯊꯔꯣ ꯈꯪꯗꯦ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕꯅꯦ ꯆꯥꯎꯅꯒ ꯆꯥꯎꯕꯅꯦ ꯇꯝꯅꯕꯁꯨ ꯃꯥꯜꯂꯦ ꯑꯩ ꯀꯤꯖꯕ ꯐꯥꯎꯏ ꯏꯁꯥꯁꯦ ꯃꯅꯤꯅ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯇꯝꯅꯕꯅꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯦꯡꯉꯛꯑꯦꯁꯦ ꯍꯣꯔꯦꯟꯅꯦ ꯍꯜꯂꯛꯄꯗ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯊꯔꯣ ꯀꯔꯤꯁꯨ ꯂꯩꯔꯛꯀꯅꯨꯗ ꯉꯟꯅꯗ ꯍꯜꯂꯛꯑꯣ ꯊꯦꯡꯅ ꯍꯟꯖꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯄꯥꯈꯠꯂꯦꯕ ꯃꯅꯤꯅ ꯍꯣꯏ ꯍꯣꯏ ꯉꯟꯅ ꯍꯜꯂꯛꯀꯦ ꯄꯥꯈꯠꯀꯅꯨꯁꯦ ꯑꯩꯁꯨꯅꯦ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯁꯝꯅ ꯂꯩꯃꯥ ꯌꯧꯅ ꯁꯥꯡꯂꯕꯤ ꯃꯃꯥꯏ ꯃꯃꯤꯠ इहिंग नाहिंग तैरबी नुपी अमा ममी सामी चंगलकपदो थरोना उरमी थरो मुन्ना नुपी अदुदा येंगदुना कनानो थोंगांदा चंगलकलिबा नुपी असिबु खंदुना इंगंगकना मुन्ना येंगदुना लेरमी तंजा अदुदा लेमिना तुंगलोमदगी इबेमा करिनो नंगना ngसाइदगी इमाना कौरिबसे ताद्रबरो थरो खंगप्रे खंगना ए इमा करी हाइबनो आई ताहौद्रे असी हाइतुना थोंगालोमदा येंगथोकलपददी मसम लेमा यौना सांगबी नुपी अदो लेरमद्रे थरोना थोंगालोमदा मखुत थिंदुना इमा हौजिकता चंगलखिबा नुपीदुदी काय चखरगे लेंबी करिनो इबेमा कराइदगी नुपीनो इमा इरुजगे ममांग पुखरीदगिने इसिंग सोलुसो आई सोरा चटकदबनी थेंगे ए मतमसे थरो मसादो इंगंगकना कराइदा चटखरबजानो हाइना खंजानरमे ममादा अमु अनसिंदुना होइमा इसिंग सो उरगे असी हाइदुना इसिंग सोकपा लाक्लमे थरो बकेट अमा पाइदुना पुखरीदगी इसिंग सोक्तुना चटलगे हाइदुना तौबगा खुल्लदुगी मियाई ओइरबी मौ अमना थरो इसिंग सोकपा लाक्लिबरा थरोना होय इसिंग सोकलमिने इचे मौदुना नंगी ननेमदुबु नंगोंददी ओपी नेबीदना तौद्रो मदुबु खरा फरब्रो थरोना करीशु तौदीदे इचे यामना फैये इमादी अइबु लुना चाना तौबिये मौदुना हानगी नुपी अदुदिने हाइने हेक हाइगे तौबगा लेंबिना थोंगालदगी इबेमा नंगबु लाक्त्रिबो थेंगेने हे इमाबु लाओने असी हाइना कौरकलमे थरोना इचे इमाना कौरे चलुकीगे असी हाइदुना मयुमदा चटखिरमी मौ अदु थरोना चटखिबा अदु येंगदुना मसीगी मौ असिददी मदुगी लेंबी हाइबी हलदो अदुदुनादी ओटपीदबा माले हानगी लेरंबा मौदुदी चाक फावबा मबुक थन्ना पिजबा नते फटकिद्रबा असी हाइदुना इसिंग सोकलमे सोंदना लेंबिना इबेमा इमा सोरा चलुकीगे को थेंगेसे निंगथीना लेरमोको असी हादुना चटखिरमी थरुसो इमुंगी थबा इंखांदो लुसिंदुना ngahak मखोय कागी फबुंगदा पोथारमी तंजा अदुदा का अदुगी थोंजिंदा मसामना इफा फारबी मुसुंगमुना मोइना चाखिबगी इका कारबी नुपी अमा लेपतुना लैरिबा थरो उइरुम तुमथरुरबा मिकअप थोलकपा मतमदा उरमे थरो खंगप्रे खंगना इमा हाइना कन्ना लाउरमी अमु हौगतुना येंगलुबा मतमददी कनासु लेमद्रे थरो करिनो हौजिकता उख्रिबदुबो अइगी वखलना ओइरा जाला असी खंदुना ngahak अमु पोथागे हाइना तोरमी तंजा अदुदा मयाई कादा अंगांग खरा किकिक नोक्तुना चेनबगी मखोल तारकलमी थरोना कनानो हाइदुना हंजिन हंगलमी अदुबो कनासु खुमलक्ते थरो कनानो अमुक्ति येंगलुकीगे खन्ना हवतुना मयाई कादा संगलतुना येंगलमी अदुबो
ꯃꯌꯥꯏ ꯀꯥꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯉꯥꯡꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ ꯊꯔꯣꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯗꯣ ꯑꯗꯨꯕꯨ ꯀꯥ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯊꯔꯣꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯂꯛꯅꯔꯤꯕ ꯖꯥꯠꯂꯥ ꯈꯪꯅꯤ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯊꯔꯣꯅ ꯆꯥꯛꯁꯪꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯅꯥꯅꯣ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯀꯞꯇꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯀꯞꯂꯝꯕ ꯑꯗꯨꯁꯨ ꯇꯣꯛꯈꯤꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥ ꯀꯥꯔꯕ ꯇꯝꯊꯤꯔꯕ ꯀꯤꯕ ꯁꯛꯇꯝꯗ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯊꯔꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯊꯔꯣꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯆꯥꯛꯁꯪꯗ ꯑꯀꯤꯕ ꯅꯨꯄꯤ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯐꯥꯎꯕ ꯇꯝꯕ ꯉꯝꯗꯅ ꯃꯁꯥꯗꯣ ꯀꯤꯃꯟꯕꯅ ꯀꯞꯂꯝꯃꯤ ꯂꯦꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯆꯥꯛꯁꯪꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯤꯒꯅꯨꯁꯦ ꯂꯥꯛꯑꯣ ꯏꯃꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯂꯦꯝꯕꯤꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯁꯪꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯦꯝꯕꯤꯅ ꯏꯕꯦꯝꯃ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯁꯤꯗꯤ ꯅꯇꯣꯝꯇ ꯂꯩꯕꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯜꯂꯕ ꯃꯥꯜꯂꯦ ꯀꯤꯒꯅꯨꯁꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯊꯔꯣꯅ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯅ ꯀꯞꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯏꯃꯧꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯌꯨꯝꯗ ꯃꯇꯣꯝꯇ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯅꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛꯂꯣꯝꯗ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯇꯝ ꯑꯗꯨꯗꯅꯤ ꯒꯥꯔꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯃꯅꯤ ꯍꯜꯂꯛꯂꯕ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯃꯅꯤ ꯋꯥꯈꯜ ꯑꯣꯏꯍꯧꯗꯗꯅ ꯍꯣꯏ ꯍꯜꯂꯛꯂꯦ ꯍꯥꯏꯔꯝꯃꯤ ꯃꯅꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯗꯨꯅ ꯍꯧꯖꯤꯛ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯇꯣꯝꯇ ꯑꯣꯏꯔꯝꯃꯤ ꯃꯅꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯅꯤ ꯒꯥꯔꯤ ꯑꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯁꯤꯈ꯭ꯔꯕ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯁꯛꯇꯝꯅ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥ ꯀꯥꯅ ꯇꯝꯊꯤꯔꯕ ꯁꯛꯇꯝꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯑꯗꯣ ꯐꯥꯕ ꯅꯪꯍꯧꯗꯅ ꯄ꯭ꯔꯦꯃꯤꯂꯥꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯃꯤ ꯃꯅꯤ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯤꯕ ꯑꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯄꯥꯈꯠꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯅꯤ ꯄꯥꯈꯠꯅ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯥꯈꯠꯅ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯥꯛ ꯊꯤꯔꯝꯃꯣꯆꯣ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯔꯣꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯅꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯤꯗꯨꯅ ꯃꯅꯤꯅ ꯏꯃꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯊꯥꯖꯒꯗ꯭ꯔꯥ ꯊꯥꯖꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯈꯪꯗꯦ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦꯅꯤ ꯏꯕꯨꯡꯉꯣ ꯃꯅꯤꯅ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ
ꯇꯝꯊꯤꯔꯕ ꯁꯛꯇꯝꯗ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯒꯥꯔꯤꯅ ꯃꯥꯕꯨ ꯊꯨꯝꯂꯝꯃꯤ ꯏꯃꯥ ꯂꯦꯝꯕꯤꯅ ꯏꯉꯛ ꯉꯛꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕ ꯏꯕꯨꯡꯉꯣ ꯊꯔꯣ ꯇꯥꯍꯟꯕ ꯌꯥꯗꯦ ꯋꯥꯐꯝ ꯑꯁꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯄꯨ ꯇꯥꯍꯟꯕ ꯌꯥꯗꯦꯀꯣ ꯃꯅꯤꯅ ꯏꯃꯥ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤ ꯂꯦꯝꯕꯤꯅ ꯃꯗꯨꯅ ꯐꯒꯅꯤ ꯍꯌꯦꯡꯃꯛ ꯏꯃꯥ ꯏꯆꯥ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯁꯤ ꯆꯠꯂꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯣ ꯋꯥꯔꯝꯃꯅꯤ ꯃꯅꯤꯁꯨ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯂꯦꯝꯕꯤ ꯗꯣꯂꯥꯟꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯊꯔꯣꯅ ꯀꯥꯈꯤꯕꯗꯣ ꯎꯔꯝꯃꯤ ꯂꯦꯝꯕꯤꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯤꯕꯅꯣ ꯀꯨꯝꯊꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯔꯝꯃꯤ ꯊꯔꯣ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯅ ꯗꯂꯥꯟꯗ ꯑꯗꯨꯝ ꯀꯥꯈꯤꯔꯝꯃꯤ ꯗꯂꯥꯟꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯃꯧꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯗꯂꯥꯟ ꯑꯗꯨꯗ ꯇꯞꯅ ꯀꯥꯔꯛꯂꯝꯃꯤ ꯂꯦꯝꯕꯤ ꯗꯂꯥꯟꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯊꯪꯅꯕ ꯀꯥꯗꯒꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯆꯥꯛꯑꯦ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯆꯥꯛꯑꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯪꯅꯕꯒꯤ ꯀꯥꯔꯣꯝꯗ ꯆꯠꯂꯝꯃꯤ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯑꯀꯤꯕ ꯁꯛꯇꯝꯗ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯦꯝꯕꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯥꯡꯅ ꯅꯣꯛꯂꯝꯃꯤ ꯂꯦꯝꯕꯤ ꯊꯪꯅꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯊꯔꯣꯅꯦ ꯈꯟꯗꯨꯅ ꯕꯦꯝꯃ ꯀꯩꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯉꯦ ꯇꯨꯝꯃꯨ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯨ ꯑꯩꯅ ꯗꯂꯥꯟ ꯑꯁꯤꯗ ꯀꯥꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯊꯦꯡꯉꯤꯅꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯦ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯂꯥꯛꯑꯣꯁꯦ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗ ꯇꯝꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯊꯣꯡ ꯑꯗꯣ ꯒ꯭ꯔꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯂꯦꯝꯕꯤ ꯀꯤꯕꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯁꯛꯇꯝꯅ ꯊꯜꯂꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯈꯣꯔꯤ ꯑꯗꯣ ꯃꯦꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯨꯠ ꯑꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯋꯥꯅ ꯆꯩꯅꯥ ꯈꯪꯂꯝꯃꯤ ꯊꯔꯣꯅ ꯏꯃꯥ ꯍꯧꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯃꯈꯨꯠꯅ ꯃꯈꯣꯔꯤ ꯃꯦꯠꯄ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯀꯩꯗꯧꯔꯤꯒꯦ ꯏꯃꯥ ꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯨꯕꯨ ꯂꯦꯝꯕꯤ ꯃꯈꯨꯠꯇꯨ ꯊꯥꯗꯗꯨꯅ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯔꯣꯅ ꯍꯧꯒꯠꯄꯤꯔꯣ ꯏꯃꯥ ꯆꯥ ꯂꯣꯟꯕ ꯂꯣꯏꯖꯔꯕꯅꯤ ꯅꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯏꯁꯤꯡ ꯊꯝꯂꯝꯂꯕꯅꯤ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯃꯎꯗꯣ ꯁꯦꯡꯗꯣꯛꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯝꯃꯤ ꯊꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯨꯄꯥ ꯊꯕꯛ ꯆꯠꯄꯤꯔꯔꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯃꯅꯤꯅ ꯉꯁꯤꯗꯤ ꯆꯠꯂꯣꯏ ꯊꯪꯅꯕꯒꯤ ꯈꯨꯜꯗ ꯏꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯨꯕ ꯂꯩ ꯊꯔꯣꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯀꯤꯖꯩꯌꯦꯕ ꯃꯅꯤꯅ ꯊꯔꯣꯕꯨ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯅꯨꯄꯤ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯀꯩꯁꯨ ꯇꯧꯔꯨꯁꯦ ꯌꯨꯝꯗꯕꯨ ꯀꯔꯤꯒꯤ ꯀꯤꯌꯦꯕꯅꯣ ꯊꯔꯣꯅ ꯌꯨꯝ ꯑꯆꯧꯕꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯕꯅꯤꯅ ꯀꯤꯕ ꯇꯥꯕꯅꯤ ꯑꯗꯨꯝ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ
ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯃꯅꯤꯅ ꯂꯥꯛꯑꯦ ꯃꯥ ꯊꯣꯛꯂꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯒ ꯃꯅꯤꯒꯗꯣ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯈꯤꯔꯝꯃꯤ ꯊꯔꯣ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯀꯤꯗꯨꯅ ꯃꯪꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯂꯥꯟꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯊꯔꯣ ꯀꯤꯕꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯗꯂꯥꯟꯒꯤ ꯃꯊꯛꯇ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯂꯥꯟ ꯃꯊꯛꯀꯤ ꯊꯣꯡꯅꯥꯎꯗꯨ ꯅꯨꯄꯤ ꯑꯃꯅ ꯊꯔꯣꯒꯤ ꯃꯥꯏꯀꯩꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯦ ꯊꯔꯣ ꯃꯁꯥꯗꯨ ꯏꯉꯥꯡꯉꯛꯅ ꯀꯤꯕꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯗꯨꯅ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒꯅ ꯍꯜꯂꯛꯄ ꯑꯗꯣ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯅꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯒꯤ ꯌꯨꯝꯗ ꯌꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯃꯥꯒꯤ ꯂꯩꯁꯪꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯊꯦꯜ ꯄꯣꯠ ꯈꯔ ꯊꯦꯟꯗꯨꯅ ꯊꯝꯂꯒ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯅꯤ ꯍꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯦꯝꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯂꯦꯝꯕꯤꯅ ꯀꯧꯔꯛꯄꯗꯣ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯑꯃꯥꯏꯕ ꯍꯦꯂꯦꯟꯒꯤ ꯄꯨꯖꯥ ꯇꯧꯕꯗꯣ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯉꯥꯏꯔꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯁꯨ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯐꯝꯃꯨꯁꯦ ꯐꯤꯗꯥ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯂꯦꯝꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯀꯅꯥꯁꯨ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝꯒꯤ ꯑꯇꯩ ꯃꯤꯑꯣꯏ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯏꯕꯦꯝꯃ ꯏꯇꯣꯝꯇꯅꯤ ꯏꯆꯥꯁꯤꯡ ꯂꯣꯏꯅ ꯃꯄꯥꯜꯗ ꯂꯩꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯆꯤꯡꯅꯗꯅ ꯂꯦꯝꯕꯤꯅ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯆꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯕ ꯃꯥꯜꯂꯦ ꯃꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯃꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯃꯊꯤ ꯐꯣꯡꯗꯅꯕ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯕꯗꯥꯏꯅꯦ ꯂꯦꯝꯕꯤꯅ ꯑꯣꯖꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯧꯗꯨꯅꯗꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯈꯪꯕ ꯅꯠꯇꯦ ꯈꯪꯂꯛꯄ ꯇꯥꯔꯗꯤ ꯂꯣꯏꯕ ꯇꯥꯔꯦ ꯃꯅꯤꯅꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄꯗ ꯏꯁꯥꯁꯦ ꯑꯀꯤ ꯑꯈꯪ ꯅꯪꯂꯦ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯐꯔꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯁꯣꯟꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯊꯋꯥꯏꯅ ꯂꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕꯗꯣ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯊꯋꯥꯏꯗꯣ ꯅꯥꯟꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯂꯦꯝꯕꯤꯅ ꯑꯣꯖꯥ ꯑꯃꯨꯛꯇ ꯐꯥꯖꯤꯟꯕꯤꯌꯨ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯏꯕꯦꯝꯃ ꯇꯞꯊꯈꯣ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯐꯨ ꯑꯍꯤꯡꯕ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯍꯦꯂꯦꯟꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯩꯖꯕ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯁꯣꯟꯗꯨꯅ ꯍꯦ ꯊꯋꯥꯏ ꯅꯍꯥꯛ ꯆꯐꯨ ꯑꯁꯤꯗ ꯁꯥꯊꯨꯞꯇꯨꯅ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯇꯤꯂꯣꯟ ꯁꯣꯟꯕꯁꯨ ꯂꯦꯞꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯂꯥꯟ ꯃꯊꯛꯇ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯍꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯠꯀꯨꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯅꯤ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯁꯥꯗꯣ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯍꯦ ꯊꯋꯥꯏ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯦꯞꯇꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯣ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯆꯐꯨ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯏꯕꯦꯝꯃ ꯌꯥꯔꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯊꯋꯥꯏꯁꯤꯕꯨꯅꯦ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯂꯦꯝꯕꯤꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯑꯋꯥꯃꯜ ꯈꯔ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ
ꯂꯤꯁꯤꯡ 30 ꯄꯤꯗꯨꯅ ꯗꯈꯤꯅꯥ ꯇꯧꯔꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯀꯤ ꯑꯈꯪ ꯀꯔꯤꯁꯨ ꯅꯪꯂꯔꯣꯏꯀꯣ ꯊꯋꯥꯏ ꯃꯥꯅ ꯂꯝꯍꯦꯟꯕ ꯌꯥꯕ꯭ꯔꯅꯦꯍꯦ ꯃꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯆꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯊꯋꯥꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯒꯤ ꯃꯊꯛꯇ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯅꯕ ꯊꯝꯂꯝꯃꯤ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯑꯃꯗꯤ ꯃꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯔꯣꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯅꯤꯅ ꯅꯨꯄꯤ ꯀꯩꯗꯧꯔꯝꯂꯤꯕ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯊꯔꯣꯅ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯀꯤꯖꯩꯌꯦ ꯑꯗꯨꯒꯤ ꯏꯃꯥꯒ ꯅꯕꯥꯅꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯂꯦꯝꯕꯤꯅ ꯀꯔꯤꯁꯨ ꯀꯤꯒꯅꯨꯁꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯟꯅ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯔꯣ ꯃꯤꯔꯣꯜꯂꯛꯇꯨꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯜꯂꯛꯏ ꯂꯦꯝꯕꯤꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯁꯥꯗ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯂꯦꯡ ꯑꯣꯠꯇꯨꯅ ꯊꯕꯛ ꯑꯀꯟꯕ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯗꯨꯔꯕꯅꯤ ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ ꯊꯔꯣꯅ ꯏꯃꯥ ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯃꯨꯛꯇ ꯈꯣꯏꯔꯝ ꯊꯣꯛꯁꯤꯕ ꯏꯃꯨꯡꯗ ꯑꯉꯥꯡ ꯑꯁꯤꯕ ꯉꯥꯛꯇ ꯎꯏ ꯂꯦꯝꯕꯤꯅ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ ꯀꯔꯤꯁꯨ ꯇꯧꯔꯨꯁꯦ ꯏꯃꯧꯅꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯂꯥꯏ ꯍꯦꯛ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯇꯟꯖꯥꯗꯨꯗ ꯃꯅꯤꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯤ ꯉꯥ ꯆꯥꯁꯦꯅ ꯉꯥ ꯂꯩꯔꯛꯄꯅꯦꯁꯦ ꯂꯦꯝꯕꯤꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯉꯥ ꯑꯁꯤꯗꯤ ꯊꯔꯣꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯂꯦꯝꯕꯤꯅ ꯏꯃꯧꯅ ꯊꯣꯡꯕ ꯌꯥꯗꯦ ꯑꯩꯅ ꯊꯣꯡꯒꯦ ꯏꯃꯧ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯅꯤꯅ ꯉꯥ ꯑꯗꯣ ꯁꯦꯝꯂꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯁꯣꯝꯗ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯂꯦꯟꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯈꯣꯡꯗꯨꯅ ꯌꯨꯝꯒꯤ ꯃꯊꯛꯇ ꯅꯞꯇꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯊꯋꯥꯏ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨ ꯇꯝꯅ ꯍꯧꯗꯣꯡ ꯑꯗꯣ ꯐꯜ ꯂꯥꯎꯅ ꯆꯣꯡꯂꯝꯃꯤ ꯃꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯆꯐꯨ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯑꯁꯥꯎꯕꯅ ꯊꯜꯂꯕ ꯊꯋꯥꯏ ꯑꯗꯣ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯝꯃꯤ ꯍꯦꯂꯦꯟ ꯃꯄꯥꯟ ꯊꯣꯛꯂꯨꯔꯒ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯒ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯀꯅꯥꯅꯣ ꯏꯃꯨꯡꯗ ꯂꯩꯔꯤꯕꯗꯣ ꯊꯣꯡ ꯍꯥꯡꯉꯨꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯜꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗ ꯍꯦꯂꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯄꯥꯏꯔꯛꯂꯝꯃꯤ ꯍꯦꯂꯦꯟꯅ ꯍꯦ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯎꯕꯗꯗꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯣ ꯎꯔꯦ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯀꯤꯕꯅ ꯍꯩꯖꯕ ꯃꯍꯩ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕꯗꯣ ꯑꯔꯦꯝꯕꯗ ꯇꯥꯔꯝꯃꯤ ꯍꯦꯂꯦꯟ ꯀꯤꯕꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯅ ꯃꯥꯡꯅꯕ ꯁꯤꯟꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯦꯟꯕꯨ ꯃꯈꯣꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯦꯂꯦꯟꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯈꯨꯜ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯑꯃꯥꯏꯕ ꯍꯦꯂꯦꯟ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗ ꯇꯥꯅꯔꯛꯇꯨꯅ ꯂꯦꯝꯕꯤꯁꯨ ꯇꯥꯔꯛꯂꯝꯃꯤ ꯂꯦꯝꯕꯤ ꯍꯦꯂꯦꯟ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯁꯥꯗꯣ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯃꯅꯤꯁꯨ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕꯣ ꯂꯦꯝꯕꯤꯅ ꯆꯨꯝꯂꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯤꯗ ꯑꯃ ꯇꯥꯟꯅꯕꯅ ꯐꯒꯅꯤ ꯑꯩꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯌꯥꯏ ꯃꯥꯒꯤ ꯃꯤꯁꯤꯁꯦ ꯑꯩ ꯆꯤꯡꯅꯩ ꯃꯅꯤꯅ ꯑꯗꯨꯕꯨ ꯏꯃꯥ ꯊꯋꯥꯏꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯗꯤ ꯇꯟꯖꯥꯗꯨꯗ ꯊꯔꯣꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯊꯔꯣꯅ ꯏꯃꯥ
ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯀꯧꯕꯤꯌꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯊꯥꯗꯨꯅ ꯀꯧꯍꯜꯂꯣꯏꯒꯦꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯊꯔꯣꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯗꯣ ꯀꯧꯔꯨꯆꯣ ꯆꯠꯂꯣ ꯏꯕꯦꯝꯃꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯦꯍꯦ ꯈꯔ ꯊꯨꯅ ꯀꯧꯔꯨꯆꯣꯀꯣ ꯃꯅꯤꯁꯨ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯒꯣꯏꯕꯨ ꯀꯧꯔꯨꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏ ꯂꯦꯝꯕꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯁꯥꯍꯨꯝ ꯈꯔ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯔꯝꯃꯤ ꯊꯒꯣꯏꯅ ꯀꯔꯥꯏꯅꯣ ꯃꯧꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ ꯂꯦꯝꯕꯤꯅ ꯏꯆꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯊꯔꯣꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯊꯒꯣꯏꯅ ꯊꯔꯣꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯖꯕ ꯃꯍꯩ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯕ ꯎꯔꯛꯂꯝꯃꯤ ꯊꯒꯣꯏꯅ ꯂꯦꯝꯕꯤ ꯃꯅꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯥꯎ ꯊꯔꯣꯏꯁꯦ ꯃꯆꯥ ꯎꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯊꯋꯥꯏ ꯑꯃꯅ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯂꯦꯝꯕꯤꯅ ꯏꯆꯦ ꯃꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ ꯊꯒꯣꯏꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤ ꯄꯣꯠꯆꯩ ꯈꯔ ꯁꯦꯝ ꯁꯥꯔꯣ ꯑꯁꯨꯝꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯄꯣꯠꯆꯩ ꯈꯔ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯒ ꯑꯃꯥꯏꯕꯤ ꯊꯒꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ ꯊꯒꯣꯏꯅ ꯏꯕꯦꯝꯃ ꯅꯈꯣꯏ ꯀꯤꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯪꯒꯣꯜ ꯄꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯁꯣꯟꯗꯨꯅ ꯊꯋꯥꯏꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ ꯍꯦ ꯊꯋꯥꯏ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯒꯣꯏꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯁꯣꯟꯕ ꯂꯦꯞꯇꯕ ꯑꯁꯨꯝꯅ ꯊꯣꯛꯂꯛꯎ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯊꯣꯛꯂꯛꯎ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯊꯒꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ ꯊꯒꯣꯏꯅ ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯀꯧꯈꯤꯔꯝꯃꯤ ꯄ꯭ꯔꯦꯃꯤꯂꯥ ꯀꯞꯇꯨꯅ ꯏꯅꯦ ꯑꯩ ꯄ꯭ꯔꯦꯃꯤꯂꯥꯅꯦ ꯑꯩ ꯄ꯭ꯔꯦꯃꯤꯂꯥꯅꯦ ꯊꯔꯣꯅ ꯏꯃꯥ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯂꯦꯝꯕꯤ ꯀꯞꯇꯨꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯂꯝꯗꯦ ꯄ꯭ꯔꯦꯃꯤꯂꯥꯅ ꯀꯞꯇꯨꯅ ꯏꯅꯥꯎ ꯑꯩꯁꯦ ꯇꯥꯃꯅꯤꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯅꯆꯦꯅꯤ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯊꯔꯣꯅ ꯀꯔꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯦꯃꯤꯂꯥꯅ ꯏꯅꯥꯎ ꯑꯩ ꯍꯥꯏꯒꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯏꯃꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯧꯑꯣꯏꯕ ꯄꯥꯝꯗꯦ ꯇꯣꯜꯂ ꯇꯥꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯤ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯛꯄꯤ ꯅꯩꯕꯤꯔꯝꯃꯤ ꯇꯥꯃꯅꯤ ꯑꯩꯅ ꯅꯪꯕꯨ ꯋꯥꯅ ꯍꯜꯂꯛꯄ ꯉꯥꯏꯖꯈꯤꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯇꯥꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯀꯞꯂꯝꯃꯤ ꯃꯅꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯅꯪꯅ ꯄ꯭ꯔꯦꯃꯤꯂꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯐꯥꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯃꯇꯣꯝꯇ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯗꯥꯏ ꯍꯥꯏꯌꯣ ꯑꯁꯦꯡꯕꯗꯣ ꯄ꯭ꯔꯦꯃꯤꯂꯥꯅ ꯇꯥꯃꯅꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯕꯨ ꯗꯂꯥꯟ ꯃꯊꯛꯇ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯂꯦꯝꯕꯤꯅ ꯃꯥꯅꯦ ꯑꯩꯅ ꯑꯃꯥꯏꯕ ꯍꯦꯂꯦꯟꯒ ꯁꯤꯟꯅꯗꯨꯅ ꯄ꯭ꯔꯦꯃꯤꯂꯥꯕꯨ ꯍꯥꯠꯄꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯃꯅꯤꯅ ꯅꯪꯃꯛꯅꯅꯤꯀꯣ ꯏꯃꯥ ꯄ꯭ꯔꯦꯃꯤꯂꯥ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯃꯥꯏꯕꯤ ꯊꯒꯣꯏꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯊꯔꯣꯒꯤ ꯃꯁꯥꯗ ꯅꯪꯅ ꯌꯦꯠꯂꯤꯕꯁꯦ ꯌꯦꯠꯂꯒꯅꯨ ꯄ꯭ꯔꯦꯃꯤꯂꯥꯒꯤ ꯊꯋꯥꯏꯅ ꯑꯩ ꯊꯔꯣꯒꯤ ꯃꯁꯥꯗ ꯌꯦꯠꯂꯣꯏ
ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯏꯅꯦꯝꯁꯤꯒꯤ ꯊꯋꯥꯏ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯑꯩ ꯃꯥ ꯍꯥꯠꯇꯅ ꯄꯨꯗꯅ ꯑꯩ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯊꯒꯣꯏꯅ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯣ ꯄ꯭ꯔꯦꯃꯤꯂꯥ ꯑꯀꯤꯕ ꯁꯛꯇꯝꯗ ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯒꯣꯏꯅ ꯄꯥꯏꯔꯝꯕ ꯊꯥꯡꯒꯣꯜ ꯑꯗꯨꯕꯨ ꯃꯨꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯔꯤꯗ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯂꯦꯝꯕꯤ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯄ꯭ꯔꯦꯃꯤꯂꯥꯅ ꯇꯥꯃꯅꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯊꯔꯣ ꯏꯆꯦꯕꯨ ꯋꯥꯔꯧꯅꯨ ꯑꯩ ꯆꯠꯂꯒꯦ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯦꯡꯂꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯊꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯅꯤ ꯑꯃꯗꯤ ꯊꯔꯣꯁꯨ ꯀꯞꯂꯝꯃꯤ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯊꯔꯣꯁꯨ ꯑꯉꯥꯡ ꯎꯅꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯁꯨꯝꯅ ꯊꯔꯣ ꯑꯃꯗꯤ ꯃꯅꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯄꯥꯖꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯅꯧꯅ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯒꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯂꯩꯕꯤꯔꯒꯅ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯆꯦꯅꯦꯜꯒꯤ ꯑꯦꯗꯃꯤꯟꯗ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯤꯁꯤꯟꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯊꯥꯒꯠꯄꯤꯌꯨ